Hi ma'am, ngasi aina pujariba video asina application amagi matangdani. Application asibu hana sizinnabiba isin nausing isejan singna adomna video asi yengbibasu sukaiti aduga aina semjariba video asidi kanagumba sizinadriba application asigi matangda khangjadriba kayasingi mafamda ꯃꯈꯣꯏꯒꯤ ꯋꯥꯈꯜ ꯂꯧꯁꯤꯡ ꯑꯣꯏꯅꯕꯒꯤꯗꯃꯛꯇ ꯁꯦꯝꯖꯕ ꯚꯤꯗꯤꯑꯣꯅꯤ ꯂꯣꯏꯅꯅ ꯑꯍꯥꯟꯕꯃꯛꯇꯗ ꯌꯦꯡꯕꯤꯔꯤꯕ ꯈ꯭ꯋꯥꯏ ꯄꯨꯝꯅꯃꯛꯄꯨ ꯑꯩꯒꯤ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯅꯨꯡꯁꯤꯕꯤꯗꯨꯅ ꯂꯥꯏꯛ ꯁꯤꯌꯥꯔ ꯑꯃꯗꯤ ꯀꯃꯦꯟ ꯇꯧꯕꯤꯔꯝꯃꯨ ꯂꯣꯏꯅꯅ ꯑꯅꯧꯕ ꯌꯦꯡꯕ ꯃꯤꯑꯣꯏꯁꯤꯡꯅ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯅꯨꯡꯁꯤꯕꯤꯗꯨꯅ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯝꯃꯨ ꯍꯥꯏꯕ ꯋꯥꯐꯝ ꯑꯁꯤ ꯑꯍꯥꯟꯕꯃꯛꯇꯗ ꯑꯩꯅ ꯊꯝꯖꯒꯦ ꯂꯣꯏꯅꯅ ꯉꯁꯤ ꯑꯩꯅ ꯁꯦꯝꯖꯒꯗꯧꯔꯤꯕ ꯚꯤꯗꯤꯑꯣ ꯑꯁꯤ WhatsApp ꯑꯃꯒꯤ matangdani WhatsApp si karamba WhatsApp no habda hana koina common oina sizinariba WhatsApp sigi matangda nataba anoba koiki GB WhatsApp hariba video si koina kanagumna sizinabasu yawbiramuni hariba video application asidi koina Play Store da changaga download tawba fangde Play Store da fangda maramna koi UC browser da Opera Mini da Google la ameta changbiro Opera Mini da changjarage sida GB WhatsApp Pro hairaga search tawbiro search taw matungda kwai mathak thangbada thogle sida thogle changajare amarida changajare adum any meta changbiro du ahambajida changaji ahambajida changa matungda download option mayam thoe download option mayam ji manungda adum chingdabiro chingdaraga makhagi koigi ahum sida option ahum yauri option ahum ji kwai makha thangba ahum suba koigi blue bar gi makade matakta e download GB WhatsApp Pro haibjida tik tawbiro tik tawra matungda download tawnabagi option thole sida download sida tik tawbiro duga download asi complete oiba nakta ngaibiro masigi GB WhatsApp sida koina khudongchaba sizinaba nungaiba kayama dum phangani abdi koina friends singna status thagalakpa video sing khudakta dum irairana download tawba yabagi option yawi aduga mai chat tongan ba folder abdi chat thanabam adagi group ki folder adagi status ki folder adagi call ki folder hariba folder sing aji tongan na macha khaina loinaba mai tongan laigani hanagi WhatsApp tudadi adumba tonganba ude pulap oina punjanmani okay si complete oire download tawba loirabanina sigi application khoigi setup haitare sigi file sida tik tawbiro tik taw matungda install tholani install nambiro install namma matungda magi processing do naktang ngaibiro ngai matungda install tawba loigramina sigi done or open hariba ani sida done haragadi masa matada dum automatical mangrani aduga display da koina hangtoga mu yengba tare sida GB WhatsApp sida koina tik tawbiro habdi GB WhatsApp sida changa matungda allow changbiro allow matungda restore jidi aina hana sizinabagini si restore tawdabida makhagi agree and continue da changbiro and restore tawba yaroi sujikti aina agree and continue da changaba matungda
ꯆꯪꯉ ꯃꯇꯨꯡꯗ ꯃꯣꯕꯥꯏꯜ ꯅꯝꯕꯔ ꯏꯐꯝ ꯊꯣꯛꯂꯅꯤ꯫ ꯃꯣꯕꯥꯏꯜ ꯅꯝꯕꯔꯁꯤ ꯑꯗꯣꯝꯅ ꯁꯤꯖꯤꯟꯅꯒꯗꯕ ꯃꯣꯕꯥꯏꯜ ꯅꯝꯕꯔ ꯑꯗꯨ ꯃꯐꯝ ꯑꯁꯤꯗ ꯏꯕꯤꯔꯣ꯫ ꯏꯔꯕ ꯃꯇꯨꯡꯗ ꯅꯦꯛꯁꯇ ꯆꯪꯕꯤꯔꯣ꯫ ꯅꯦꯛꯁ ꯆꯪꯕ ꯃꯇꯨꯡꯗ ꯑꯗꯣꯝꯅ ꯑꯣꯀꯦ ꯄꯤꯕꯤꯔꯣ꯫ ꯑꯣꯀꯦ ꯄꯤꯕ ꯃꯇꯨꯡꯗ ꯀꯟꯇꯤꯅ꯭ꯌꯨꯗ ꯑꯃꯨꯛ ꯆꯪꯕꯤꯔꯣ꯫ ꯁꯤꯗ ꯑꯦꯂꯣ ꯑꯃꯨꯛ ꯇꯧꯕꯤꯔꯣ꯫ ꯁꯤꯗ ꯀꯣꯗ ꯅꯝꯕꯔ ꯑꯃ ꯂꯥꯛꯀꯅꯤ꯫ ꯀꯣꯗ ꯅꯝꯕꯔ ꯑꯁꯤ ꯑꯣꯇꯣꯃꯦꯇꯤꯀꯦꯜ ꯃꯊꯟꯇ ꯐꯤꯜ ꯇꯧꯈꯤꯅꯤ, ꯅꯠꯇ꯭ꯔꯒꯅ ꯐꯤꯜ ꯇꯧꯗ꯭ꯔꯒꯅ ꯑꯗꯣꯝꯅ ꯌꯦꯡꯉꯒ ꯃꯦꯟꯕꯤꯔꯣ꯫ ꯑꯗꯨꯒ ꯀꯟꯇꯤꯅ꯭ꯌꯨ ꯆꯪꯕꯤꯔꯣ꯫ ꯀꯟꯇꯤꯅ꯭ꯌꯨꯗ ꯆꯪꯕꯤꯔꯣ꯫ ꯑꯗꯨꯒ ꯑꯦꯂꯣꯗ ꯑꯃꯨꯛ ꯇꯤꯛ ꯇꯧꯕꯤꯔꯣ꯫ ꯑꯦꯂꯣꯗ ꯇꯤꯛ ꯇꯧꯔꯕ ꯃꯇꯨꯡꯗ ꯁꯤꯗ ꯔꯤꯁꯇꯣꯔ ꯁꯤ ꯇꯧ ꯍꯥꯏꯕꯅꯤꯀꯣ꯫ ꯑꯩꯅ ꯍꯥꯟꯅ ꯁꯤꯖꯤꯟꯅꯈꯤꯕꯅꯤꯅ ꯑꯩ ꯔꯤꯁꯇꯣꯔꯁꯤ ꯇꯧꯖꯒꯦ ꯐꯥꯏꯜ ꯃꯥꯡꯗꯅꯕ꯫ ꯑꯗꯨꯒ ꯑꯅꯧꯕ ꯑꯣꯏꯇꯥꯔꯒꯗꯤ ꯁꯤ ꯊꯣꯛꯂꯛꯑꯣꯏ꯫ ꯔꯤꯁꯇꯣꯔꯗ ꯑꯩ ꯇꯤꯛ ꯇꯧꯖꯔꯒꯦ꯫ ꯔꯤꯁꯇꯣꯔꯗ ꯇꯤꯛ ꯇꯧꯔꯕ ꯃꯇꯨꯡꯗ ꯁꯤ ꯔꯤꯁꯇꯣꯔ ꯇꯧꯕꯒꯤ ꯁꯦꯀꯦꯟ ꯈꯔ ꯉꯥꯏꯃꯤꯟꯅꯔꯁꯤ꯫ ꯁꯤ ꯔꯤꯁꯇꯣꯔ ꯇꯧꯕ ꯂꯣꯏꯔꯦ꯫ ꯔꯤꯁꯇꯣꯔ ꯇꯧꯕ ꯂꯣꯏꯔꯕꯅꯤꯅ ꯑꯩ ꯅꯦꯛꯁꯇ ꯆꯪꯉꯒꯦ꯫ ꯅꯦꯛꯁ ꯆꯪꯕ ꯃꯇꯨꯡꯗ ꯑꯗꯣꯝꯒꯤ ꯌꯨꯖꯔ ꯅꯦꯝ ꯏꯐꯝ ꯊꯣꯛꯂꯛꯑꯅꯤ꯫ ꯌꯨꯖꯔ ꯅꯦꯝꯁꯤꯗ ꯑꯗꯣꯝꯅ ꯊꯣꯟꯕꯤꯅꯤꯡꯕ ꯌꯨꯖꯔ ꯅꯦꯝ ꯑꯗꯨ ꯃꯐꯝꯗ ꯏꯕꯤꯔꯣ꯫ ꯃꯇꯨꯡꯗ ꯅꯦꯛꯁ ꯇꯧꯕꯤꯔꯣ꯫ ꯅꯦꯛꯁ ꯃꯇꯨꯡꯗ ꯉꯥꯛꯇꯪ ꯁꯦꯀꯦꯟ ꯈꯔ ꯉꯥꯏꯕꯤꯔꯣ꯫ ꯁꯦꯀꯦꯟ ꯈꯔ ꯉꯥꯏꯔꯕ ꯃꯇꯨꯡꯗ ꯁꯤ ꯑꯗꯨꯝ ꯅꯦꯕꯔꯁꯤꯗ ꯑꯗꯨꯝ ꯇꯤꯛ ꯇꯧꯕꯤꯔꯣ꯫ ꯁꯤꯗ ꯑꯩꯅ ꯍꯥꯟꯅ ꯁꯤꯖꯤꯟꯅꯈꯤꯕ ꯑꯣꯏꯕꯒꯤ ꯑꯩꯒꯤ ꯐꯥꯏꯜꯁꯤꯡ ꯑꯗꯨ ꯊꯣꯛꯂꯛꯄꯅꯤ꯫ ꯑꯗꯨꯒ ꯑꯅꯧꯕ ꯏꯅꯧ ꯅꯧꯅ ꯍꯥꯡꯕ ꯑꯣꯏꯇꯥꯔꯒꯗꯤ ꯁꯤꯗ ꯐꯥꯏꯜꯁꯤꯡ ꯊꯣꯛꯂꯛꯑꯣꯏ꯫ ꯑꯗꯨꯒ ꯑꯩꯅ ꯍꯥꯟꯅ ꯃꯥꯡꯖꯧꯅꯅꯁꯨ ꯍꯥꯏꯖꯈꯤꯕ ꯁꯤꯗ ꯃꯥꯏ ꯐꯣꯜꯗꯔ ꯇꯣꯉꯥꯟ ꯇꯣꯉꯥꯟꯅ ꯃꯆꯥ ꯈꯥꯏꯅ ꯌꯥꯎꯒꯅꯤ ꯍꯥꯏꯕꯗꯨ ꯁꯤꯗ ꯑꯣꯏꯔꯣꯝ ꯊꯪꯕꯗ ꯆꯥꯠ ꯌꯥꯎꯔꯦ, ꯆꯥꯔꯠꯁ ꯂꯩꯔꯦ, ꯒ꯭ꯔꯨꯞꯁ ꯂꯩꯔꯦ, ꯁꯦꯀꯦꯟꯗ, ꯊꯥꯔꯠꯇ ꯁ꯭ꯇꯦꯇꯁ ꯂꯩꯔꯦ, ꯐꯣꯔꯠꯇ ꯀꯣꯜꯁ ꯂꯩꯔꯦ꯫ ꯍꯥꯏꯔꯤꯕ ꯑꯁꯤ ꯑꯩꯈꯣꯏꯅ ꯆꯥꯔꯠ ꯊꯥꯅꯒꯦ ꯍꯥꯏꯇꯥꯔꯒꯗꯤ ꯆꯥꯔꯠꯇ ꯆꯪꯉꯒ ꯑꯦꯅꯤ ꯀꯟꯇꯦꯛꯇꯨꯗ ꯊꯥꯅꯅꯤꯡꯕ ꯃꯐꯝꯗꯨꯗ ꯆꯥꯔꯠ ꯊꯥꯅꯔꯅꯤ꯫ ꯁꯤꯅ ꯒ꯭ꯔꯨꯞꯁꯤꯅ ꯑꯗꯣꯝꯅ ꯃꯣꯕꯥꯏꯜ ꯅꯝꯕꯔꯗꯨꯅ ꯒ꯭ꯔꯨꯞ ꯌꯥꯎꯕ ꯈꯨꯗꯤꯡꯃꯛꯁꯤ ꯒ꯭ꯔꯨꯞ ꯂꯤꯁꯁꯤꯗ ꯊꯣꯛꯂꯛꯑꯅꯤ꯫ ꯁꯤꯗ ꯂꯣꯏꯅ ꯎꯕ ꯐꯪꯒꯅꯤ꯫ ꯁꯤ ꯒ꯭ꯔꯨꯞꯀꯤ ꯃꯄꯥꯗ ꯒ꯭ꯔꯨꯞꯀꯤ ꯂꯣꯏ ꯎꯕ ꯐꯪꯒꯅꯤ꯫ ꯁꯤ ꯁ꯭ꯇꯦꯇꯁꯁꯤꯗꯅ ꯑꯗꯣꯝꯒꯤ ꯀꯟꯇꯦꯛ ꯁꯦꯞ ꯇꯧꯔꯤꯕ ꯐ꯭ꯔꯦꯟꯁꯤꯡꯅ ꯊꯥꯒꯠꯂꯛꯄ ꯁ꯭ꯇꯦꯇꯁꯁꯤꯡ ꯎꯕ ꯐꯪꯒꯅꯤ꯫ ꯁꯤꯗ ꯀꯣꯜꯁꯤꯅ ꯀꯣꯜꯒꯤ ꯍꯤꯁꯇꯔꯤ, ꯚꯣꯏꯁ, ꯚꯤꯗꯤꯑꯣ ꯂꯣꯏꯅꯃꯛ ꯍꯤꯁꯇꯔꯤꯁꯤ ꯃꯐꯝꯁꯤꯗ ꯎꯕ ꯐꯪꯉꯒꯅꯤ꯫ ꯃꯔꯝ ꯑꯗꯨꯅ ꯑꯗꯣꯝꯅ ꯁ꯭ꯇꯦꯇꯁꯇꯒꯤ ꯃꯇꯧ ꯀꯔꯝꯅ ꯚꯤꯗꯤꯑꯣ ꯗꯥꯎꯟꯂꯣꯗ ꯇꯧꯒꯗꯒꯦ ꯍꯥꯏꯕ ꯃꯇꯥꯡꯗꯁꯨ ꯑꯩ ꯑꯃꯨꯛ ꯍꯥꯏꯖꯔꯛꯀꯦ꯫ ꯁꯤ ꯑꯩꯈꯣꯏꯅ ꯁ꯭ꯇꯦꯇꯁ ꯀꯅꯥꯒꯨꯝꯕ ꯐ꯭ꯔꯦꯟ ꯑꯃꯅ ꯁ꯭ꯇꯦꯇꯁ ꯊꯥꯒꯠꯂꯛꯏꯕ ꯑꯗꯨ ꯑꯩꯅ ꯃꯇꯧ ꯀꯔꯝꯅ ꯑꯩꯅ ꯂꯧꯒꯗꯒꯦ, ꯃꯇꯧ ꯀꯔꯝꯅ ꯑꯩꯅ ꯗꯥꯎꯟꯂꯣꯗ ꯇꯧꯒꯗꯒꯦ ꯍꯥꯏꯕꯗꯨ ꯑꯩ ꯍꯥꯏꯖꯔꯛꯑꯒꯦ꯫ ꯁꯤꯗ ꯁ꯭ꯇꯦꯇꯁꯇ ꯆꯪꯕꯤꯔꯣ꯫ ꯁ꯭ꯇꯦꯇꯁ ꯆꯪꯕ ꯃꯇꯨꯡꯗ ꯁꯤꯒꯤ ꯃꯌꯥꯝꯁꯤꯗꯒꯤ ꯑꯩ ꯁꯤ ꯈꯜꯂ ꯃꯇꯨꯡꯗ ꯁꯤ ꯃꯥꯅ ꯊꯥꯒꯠꯂꯛꯄ ꯁ꯭ꯇꯦꯇꯁꯁꯤꯡ ꯑꯁꯤ ꯑꯩ ꯌꯦꯡꯉꯦ꯫ ꯁꯤ ꯚꯤꯗꯤꯑꯣꯁꯦ ꯑꯩꯅ ꯄꯥꯝꯃꯦꯅ ꯈꯜꯂꯒꯗꯤ ꯃꯈꯥꯒꯤ ꯌꯦꯠꯂꯣꯝ ꯊꯪꯕ ꯀꯣꯔꯅꯔꯗ ꯑꯦꯔꯣ ꯑꯃ ꯃꯈꯥꯗ ꯌꯨꯡꯊꯔꯒ ꯌꯥꯎꯔꯤꯕ ꯑꯁꯤꯗ ꯑꯗꯣꯝꯅ ꯚꯤꯗꯤꯑꯣꯁꯤ ꯗꯥꯎꯟꯂꯣꯗ ꯇꯧꯅꯤꯡ ꯇꯥꯔꯒꯗꯤ ꯃꯐꯝ ꯑꯁꯤꯗ ꯇꯤꯛ ꯇꯧꯕꯤꯔꯣ꯫ ꯃꯐꯝꯁꯤꯗ ꯇꯤꯛ ꯇꯧꯔꯕ ꯃꯇꯨꯡꯗ ꯁꯦꯞꯇ ꯑꯃꯨꯛ ꯆꯪꯕꯤꯔꯣ꯫ ꯁꯦꯞ ꯆꯪꯉꯒ ꯁꯦꯀꯦꯟ ꯈꯔ ꯉꯥꯏꯕꯤꯔꯣ꯫ ꯁꯦꯀꯦꯟ ꯈꯔ ꯉꯥꯏꯔꯕ ꯃꯇꯨꯡꯗ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯑꯗꯣꯝꯒꯤ ꯁꯦꯞ ꯇꯧꯈꯤꯕ ꯚꯤꯗꯤꯑꯣ ꯑꯗꯨ ꯑꯗꯣꯝꯒꯤ ꯗꯤꯚꯥꯏꯁꯇ ꯌꯥꯎꯔꯝꯃꯅꯤ꯫ ꯁꯤ ꯗꯤꯚꯥꯏꯁꯇ ꯌꯥꯎꯔꯝꯕꯗꯨ ꯃꯤꯅꯤꯃꯥꯏꯁ ꯇꯧꯁꯟꯕꯤꯔꯣ꯫ ꯃꯤꯅꯤꯃꯥꯏꯁ ꯇꯧꯔꯕ ꯃꯇꯨꯡꯗ ꯑꯗꯣꯝꯒꯤ ꯒꯦꯂꯔꯤꯗ ꯆꯪꯕꯤꯔꯣ꯫ ꯒꯦꯂꯔꯤꯗ ꯆꯪꯉ ꯃꯇꯨꯡꯗ ꯑꯗꯣꯝꯅ ꯁꯦꯞ ꯇꯧꯈꯤꯕ ꯚꯤꯗꯤꯑꯣ ꯑꯗꯨ ꯃꯐꯝꯁꯤꯗ ꯎꯕ ꯐꯪꯒꯅꯤ꯫ ꯁꯤꯗ ꯂꯩꯔꯦ꯫ ꯑꯗꯣꯝꯅ ꯁꯦꯞ ꯇꯧꯈꯤꯕ ꯚꯤꯗꯤꯑꯣ ꯑꯗꯨ ꯃꯐꯝꯁꯤꯗ ꯎꯕ ꯐꯪꯉꯦ꯫ ꯃꯔꯝ ꯑꯗꯨꯅ ꯍꯥꯏꯔꯤꯕ ꯑꯦꯄ꯭ꯂꯤꯀꯦꯁꯟ ꯑꯁꯤꯕꯨ ꯁꯤꯖꯤꯟꯅꯗ꯭ꯔꯤꯕ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡꯅ ꯑꯃꯨꯛꯇꯪ ꯁꯤꯖꯤꯟꯅꯕꯤꯌꯨ꯫ ꯑꯗꯨꯒ ꯑꯦꯗꯚꯥꯟꯇꯦꯖ ꯑꯣꯏꯔꯕ ꯈꯨꯗꯣꯡꯆꯥꯕ ꯑꯣꯄꯔꯦꯠ ꯌꯥꯎꯔꯤꯕ ꯑꯁꯤꯕꯨꯁꯨ ꯁꯤꯖꯤꯟꯅꯕꯤꯌꯨ꯫ ꯂꯣꯏꯅꯅ ꯑꯩꯒꯤ ꯚꯤꯗꯤꯑꯣ ꯑꯁꯤꯕꯨ ꯌꯦꯡꯕꯤꯔꯤꯕ ꯈ꯭ꯋꯥꯏ ꯄꯨꯝꯅꯃꯛꯅ ꯑꯩꯒꯤ ꯚꯤꯗꯤꯑꯣ ꯑꯁꯤꯕꯨ ꯂꯥꯏꯛ, ꯁꯤꯌꯥꯔ ꯑꯃꯗꯤ ꯀꯃꯦꯟꯗ ꯀꯔꯝ ꯀꯔꯝꯕ ꯑꯗꯣꯝꯅ ꯑꯄꯥꯝꯕ ꯋꯥꯈꯜ ꯂꯧꯁꯤꯡ ꯑꯣꯏꯕ ꯌꯥꯕ ꯚꯤꯗꯤꯑꯣꯁꯤꯡꯒꯤ ꯃꯇꯥꯡꯗ ꯁꯦꯝꯖꯔꯛꯎ ꯍꯥꯏꯕꯗꯨ ꯑꯩꯉꯣꯟꯗ ꯍꯥꯏꯕꯤꯔꯛꯎ꯫ ꯑꯩꯅ ꯈꯪꯖꯕ ꯑꯣꯏꯕ ꯌꯥꯕ ꯃꯇꯥꯡ ꯑꯣꯏꯔꯒꯗꯤ ꯑꯩ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯑꯩ ꯁꯦꯝꯖꯔꯛꯀꯦ꯫ ꯑꯗꯨꯒ ꯂꯣꯏꯅꯅ
ꯑꯩꯒꯤ ꯚꯤꯗꯤꯑꯣ ꯑꯁꯤꯕꯨ ꯌꯦꯡꯕꯤꯔꯤꯕ ꯈ꯭ꯋꯥꯏ ꯄꯨꯝꯅꯃꯛꯅ ꯑꯩꯒꯤ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯁꯞꯄꯣꯔꯠ ꯇꯧꯕꯤꯕꯒ ꯂꯣꯏꯅꯅ ꯁꯞꯁꯀ꯭ꯔꯥꯏꯞ ꯇꯧꯕꯗꯨꯁꯨ ꯀꯥꯎꯕꯤꯒꯅꯨ ꯍꯥꯏꯕ ꯋꯥꯐꯝ ꯑꯁꯤ ꯑꯔꯣꯏꯕꯃꯛꯇꯗ ꯑꯩꯅ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯊꯝꯖꯔꯤ꯫ ꯊꯦꯡꯛ ꯌꯨ꯫